ꯃꯥꯅ ꯅꯦꯅꯥ ꯇꯥꯅ ꯍꯦꯛ ꯐꯝꯊꯕꯒ ꯃꯤꯀꯨꯞ ꯑꯍꯨꯝ ꯃꯔꯤꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤ. ꯑꯆꯤꯛꯄꯗꯨ ꯇꯨꯡꯑꯣꯏꯅꯗꯨꯅ ꯀꯌꯥ ꯀꯥꯟꯇꯗ इहान हानब वाहंग हंगले. Dear Doctor, itapuya kanano? Kantashu wahang adugi paukhumdo mayek sengna pirage khanna lakbani. Maithongda yamna ingba minokama leiteng machindo kangle. Itapuya bu saktakchani ai isahana saktakjagi. Aigi ming Kanta. Westmere City gi manung chana leiba Rosemary dagini. Ai Houses Hospital da Secretary ki Dr. Roina chahi taruk leirami. Aduga 2020 gi chahi haurapada ai gi thabaktagi pothaki. Aduga mamang chahi dagi Nightingale City gi Care Hospital da dentist oina purakpani. Mayam du marak karimta thatti Kanta suwado tabla patumak makhatai. Aigi ima ipa anima wakhal mimanadi. Ikhurana aibu yogle angang oirangidagi aigi asa makhaktagi Dr. Roiduna aigi mimana trabi ima ipabu layenglaga mayam marakta tilhangani haibasina ai hotnaki hotnajamal haisu yanki adubu aina aigi ima ipabu layengba phangkidre aina Dr. Tambagi yumdagi lapthoklingi aigi ima ipa anima hu jajaraga siri haina paulaki aigi khuranadi fattaba tawri khangi adubu ai thawdoktugi matu yumda mukhana hankidi haningba pokidi Kanta shor ama hondoi aduga makhatai. Ai doctor oire ikhurai gi ma purakpa ngam adubu aigi pandam di matam maduda su hongde aigi ima ipago wakhal mimana draba singbo aina ngamliba makhai layengbiba kem kaya selaga aina makhoibu lemna layengi adubu 2017 gi February gi date 11 aina sinkiba kem aduda nupi ama laki aigi nakta changli aduga wari tauki magi disable home ama lei haina madubu yengshinba ngamba doctor ama thirakpani haidana aingondasu thabaktu offer yori aisu harauna tumak yaki tauki thabaktu chahi ahum lomdi home dugi wakhal choiriba singbu layengi adubu maram khangdana home dugi nupiduna tawriba afaba thabaktuda paulana sandoklaga nupidubu ujaba thibi tahanba pau kaya ama sandoki madudagi 2018 December thani Westmere City gi lane number 9 haijalaga leiba godown mayam marak aduda yeknabana khangdaba hospital ma sharaga wakhal choiriba sing adu mafam aduda thamlaga layengi Kanta ngai hak tumina leiraga wadu makha tare. Mana angauba sing adu pharaga home duda thamba nate angauba sing dugi mi sing amadi mari matana sinarakpa ngaktani hoi adubu lambi da chatuna leiba tumba chabu mafam khangdaba singbaso mana mafam chana cheksina thambibani minungsi chawbini leiba kasigi amadi maraibak thirab miyoi singidamak khanduna tawjaba magi thabakni angauba singta nate mana kathoklamba ngasi maming leina phawriba mayamna thajariba country asigi khwaidagi chawba orphan home everlasting fifth orphan home mana linkhlambani magi ming pakta miyamda kathoklambani Mayamdu mikop asida wangang nadi Kanta shumagi wadu makha tari. Adubu maga thabak tawminaba mabuk phattaba singna magi chipena phaba pumba seranaba maungda sandoki angauba singdo lambidagi pharaga hatoklaga organioli haina maran pisilaga Westmere City gi police na wanted lawhanki maran leitaba mayamgi ta khallaga leiba mahakto namdana mirot mahinbiki maraibak thibini masamaksu orphan oina hauraklaga mapa mamana thambiramba property pumbi yonthoklaga miyamgi damak thabak tawrakhiba madi magi punsigi mapung phaba pandamdi phangdri ikhoi mayam maraktagi lapthoktuna chakre Kanta pira cheliba mamitu makutna nanthokduna masagi kanaba oijabadagi miyamgi yai phabani hena maru oi khanduna pumnamak kathoklambi mabuni ngasi mifatta singna tabadu tukachaba maral kaya matainaraga magi mi maksisinaduna karimnabiba miyamna Churanthaba gi makokni khalliba
ꯃꯤꯡ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯏꯇꯥꯄꯨꯌꯥ꯫ ꯀꯥꯟꯇ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯔꯨꯝꯗꯣ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛ꯫ ꯊꯧꯖꯪꯕꯅ ꯍꯪꯂꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯄꯨꯌꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒ ꯍꯧꯖꯤꯛꯀꯤ ꯆꯨꯔꯥꯟꯊꯥꯕ ꯃꯤꯍꯥꯠꯄꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ, ꯃꯤꯡꯁꯤ ꯃꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩꯁꯤꯔꯥ? ꯀꯥꯟꯇꯁꯨ ꯄꯥꯎꯈꯨꯝ ꯄꯤ, ꯃꯥꯅꯤ꯫ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯡꯂꯦꯟ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕ, ꯏꯇꯥꯄꯨꯌꯥꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ, ꯃꯤ ꯃꯥꯟꯕ ꯁꯥ ꯈꯔꯅ ꯏꯇꯥꯄꯨꯌꯥꯕꯨ ꯁꯤꯡꯅꯔꯒ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯥꯏꯔꯁ ꯇꯞꯂꯞꯅ, ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯀꯥꯟꯇ ꯃꯀꯣꯛ ꯇꯞꯂꯞ ꯅꯣꯝꯃꯤ꯫ ꯋꯁꯃꯔꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤ꯫ ꯁꯤ ꯋꯥꯁ ꯕ꯭ꯌꯨꯔꯤড ꯋꯤꯠ ꯂꯚ ꯑꯦꯟ ꯔꯦꯁꯄꯦꯛ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯌꯦꯛꯅꯕꯅ ꯏꯇꯥꯄꯨꯌꯥꯕꯨ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯂꯤꯕ, ꯃꯥ ꯍꯤꯡꯂꯤ ꯈꯜꯂꯝꯂꯤꯕ ꯑꯩꯁꯨ ꯉꯔꯥꯡꯇ ꯈꯪꯏ꯫ ꯀꯌꯥ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪ ꯆꯨꯔꯥꯟꯊꯥꯕ ꯃꯤꯍꯥꯠꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯈꯪꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯗꯣꯛꯇꯔ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤꯗꯤ ꯃꯤꯕꯨ ꯀꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯃꯤꯕꯨ ꯍꯥꯠꯂꯒ ꯌꯣꯜꯂꯤꯕꯁꯤꯡꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯈꯪꯅ ꯈꯪꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯤꯕꯁꯦ ꯅꯪ ꯅꯔꯥꯜ ꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯕꯗ ꯑꯩꯅ ꯊꯥꯖꯒꯗ꯭ꯔꯥ? ꯀꯥꯟꯇꯁꯨ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯇꯦ, ꯁꯠ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯈꯛꯇꯤ ꯂꯩ, ꯃꯗꯨꯗꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯑꯦꯟꯇꯤꯗꯣꯠ ꯁꯥꯔꯒ ꯃꯣꯏꯅ ꯄꯤꯔꯛꯎ ꯍꯥꯏꯔꯀꯥꯟꯗ ꯄꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯁꯤꯃꯗꯤ ꯑꯩꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯨ꯫ ꯑꯗꯨꯕꯨ ꯁꯔ, ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯃꯈꯣꯏꯒ ꯄꯨꯟꯗꯦ꯫ ꯃꯈꯣꯏꯅ ꯃꯤ ꯑꯃꯗꯤ ꯑꯉꯥꯡ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯟꯗꯝꯅ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯕꯁꯤꯡ ꯑꯗꯨꯕꯨ ꯉꯝꯂꯤꯕ ꯃꯈꯩ ꯀꯟꯕꯤꯕ꯫ ꯑꯩꯒꯤ ꯏꯇꯥꯎ ꯕꯤꯀꯦꯟ ꯋꯥꯌꯦꯝꯗꯣ ꯃꯥꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯎꯞꯁꯤꯟꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯊꯥꯔꯒ ꯍꯥꯠꯀꯗꯧꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯑꯦꯟꯇꯤꯗꯣꯠ ꯊꯥꯔꯒ ꯋꯥꯈꯜ ꯃꯥꯡꯂꯁꯨ ꯃꯁꯥ ꯁꯣꯟꯊꯍꯟꯗ ꯑꯃꯨꯛ ꯆꯨꯝꯅ ꯍꯧꯒꯠꯍꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯌꯦꯛꯅꯕ ꯃꯈꯣꯏꯅ ꯐꯥꯕ ꯑꯉꯥꯡꯁꯤꯡ ꯕꯤꯀꯦꯟꯅ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯕ ꯑꯉꯥꯡ 195 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯤꯀꯦꯟꯅ ꯇꯧꯏ ꯈꯪꯂꯛꯄꯗꯒꯤ ꯕꯤꯀꯦꯟꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯕꯨꯁꯨ ꯀꯤꯍꯟꯕ ꯂꯦꯞꯇꯦ, ꯑꯗꯨꯕꯨ ꯑꯩꯃꯛꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯕꯅ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯩꯁꯨ ꯈꯪ, ꯑꯩꯕꯨ ꯍꯥꯠꯅꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ, ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯔꯥꯜ ꯀꯌꯥ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯁꯥꯅ ꯄꯟꯁꯜꯂꯒ ꯊꯝꯃꯝꯃꯤ ꯍꯥꯏꯕꯁꯨ ꯃꯤꯍꯥꯠꯄ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯟꯇ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯍꯥꯟ ꯑꯌꯨꯛ ꯃꯨꯛꯇꯥꯔꯩꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯨ ꯊꯥꯏ꯫ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯝꯂꯕ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯀꯣꯛ ꯆꯥꯛꯂꯤꯕꯁꯤ ꯆꯥꯛꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ, ꯅꯪꯁꯨ ꯈꯪꯖꯧ, ꯑꯩ ꯃꯥꯡꯂꯕꯗꯤ ꯅꯪꯁꯨ ꯌꯥꯎꯒꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗ ꯁꯥꯁꯤꯟꯅꯕ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯩꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯁꯤꯜꯂꯒ ꯅꯪꯒꯤ ꯅꯊꯛꯇ ꯐꯥꯏꯜ ꯀꯌꯥ ꯑꯃ ꯅꯜꯂꯒ ꯂꯩ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯃꯨꯛꯇꯥꯔꯤ ꯁꯤꯔꯒꯗꯤ ꯀꯥꯟꯇꯁꯨ ꯁꯤꯒꯅꯤ꯫ ꯅꯪꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯇꯝ ꯑꯃꯗ ꯏꯇꯥꯄꯨꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯃꯈꯛ ꯑꯗꯨ ꯄꯪꯕ ꯒꯙꯥ, ꯏꯇꯥꯄꯨꯌꯥ ꯍꯤꯡꯂꯤ, ꯏꯇꯥꯄꯨꯌꯥ ꯍꯤꯡꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯅꯉꯣꯟꯗ ꯑꯩꯅ ꯅꯛꯁꯤꯟꯒꯗꯧꯕ ꯅꯠꯇꯦ꯫ ꯏꯇꯥꯄꯨꯌꯥꯅ ꯂꯣꯠꯂꯤꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯕ ꯂꯦꯞꯄꯣꯏ꯫ ꯃꯤ ꯍꯥꯠꯄ, ꯌꯣꯟꯕ, ꯑꯉꯥꯡ ꯃꯥꯡꯍꯟꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ꯫ ꯑꯟꯗꯔ ꯀꯚꯔ ꯐꯥꯏꯜꯅ ꯏꯇꯥꯄꯨꯌꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯔꯦꯀꯣꯔꯗꯤꯡꯗꯨ ꯇꯥꯕꯗ ꯄꯤꯁꯨꯝ ꯁꯨꯛꯂꯝꯕ ꯑꯣꯐꯤꯁꯔꯁꯤꯡꯗꯨ ꯑꯉꯛꯄꯅ ꯌꯣꯝꯁꯤꯟꯈꯤ꯫ ꯃꯨꯛꯇꯥꯔꯩꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯃꯁꯥꯃꯛꯅ ꯃꯨꯛꯇꯥꯔꯩ ꯁꯤꯔꯒꯗꯤ ꯀꯥꯟꯇꯁꯨ ꯁꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯈꯪꯂꯦ ꯆꯨꯔꯥꯟꯊꯥꯕ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯗꯤꯖꯤꯄꯤ ꯁꯥꯎꯅ ꯃꯆꯤꯟ ꯊꯤ, ꯃꯦꯘ ꯃꯃꯤꯠꯇꯨ ꯉꯥꯡꯕ ꯃꯈꯩ, ꯃꯨꯛꯇꯥꯔꯩꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ? ꯀꯥꯟꯇ ꯉꯁꯥꯏ ꯃꯈꯩ ꯃꯨꯛꯇꯥꯔꯩꯒꯤ ꯃꯤꯡ ꯄꯜꯂꯣꯏ ꯍꯥꯏꯅ ꯄꯟꯗꯕꯅꯤ꯫ ꯃꯨꯛꯇꯥꯔꯩꯅ ꯑꯄꯪ ꯁꯤꯗꯨꯅ ꯊꯥꯖꯍꯟꯗꯨꯅ ꯊꯝꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯥꯅ ꯄꯪꯉꯤ ꯍꯥꯏꯕ ꯈꯟꯖꯔꯁꯅꯨ ꯈꯟ꯫ ꯁꯥꯏꯔꯁ ꯊꯧꯖꯪꯕ ꯁꯥꯎꯅꯤꯡꯕꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩꯕꯨ ꯍꯥꯠꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯌꯥ ꯀꯥꯟꯇꯗ ꯑꯣꯟꯁꯤꯟ, ꯅꯈꯣꯏ ꯍꯥꯟꯅ ꯏꯇꯥꯄꯨꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯃꯗꯨꯒꯤ ꯄꯥꯔꯇꯤꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯄ꯭ꯔꯨꯐ ꯀꯔꯤ ꯀꯔꯤ ꯂꯩ? ꯀꯥꯟꯇꯁꯨ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯃꯉꯣꯟꯗ ꯂꯩꯕ ꯃꯥ ꯌꯥꯎꯕ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯕ ꯔꯦꯗꯤꯗ ꯃꯥꯅ ꯄꯨꯕ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯆꯠꯄꯅ ꯕꯦꯒꯇꯨ ꯍꯥꯡꯗꯣꯛꯂꯒ ꯊꯥꯏꯅ ꯏꯇꯥꯄꯨꯌꯥꯒꯤ ꯊꯕꯛꯀꯤ ꯃꯉꯣꯟꯗ ꯂꯩꯕ ꯆꯦ ꯆꯥꯡ, ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯄꯨꯝꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫
ꯃꯌꯥꯝꯗꯨꯁꯨ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯅꯩ꯫ ꯀꯥꯟꯇꯗ ꯋꯥꯍꯪ ꯍꯪꯕꯁꯨ ꯂꯦꯞꯇꯦ꯫ ꯀꯥꯟꯇꯁꯨ ꯏꯇꯥꯄꯨꯌꯥꯒꯤ ꯑꯃꯗꯤ ꯃꯨꯛꯇꯥꯔꯩꯅ ꯐꯠꯇꯕ ꯍꯧꯔꯛꯈꯤꯕ ꯏꯇꯥꯄꯨꯌꯥꯕꯨ ꯃꯨꯛꯇꯥꯔꯩꯅ ꯃꯤꯅꯝꯗꯨꯅ ꯋꯥꯟꯇꯦꯠ ꯂꯧꯍꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯌꯥ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯒꯣꯗꯥꯎꯟ ꯃꯅꯨꯡꯒꯤ ꯐꯣꯇꯣ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯒ ꯃꯔꯨ ꯂꯨꯛꯊꯔꯞ ꯂꯩꯔꯤꯕ ꯇꯥꯡꯁꯤꯕꯨ ꯎꯕꯗ ꯐꯣꯇꯣꯗꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯃꯤꯄꯥꯏꯕ ꯊꯥꯖꯗꯕꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯒ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯔꯩꯗꯨ ꯂꯠꯂꯠ ꯇꯧꯅ ꯀꯥꯟꯇꯗ ꯍꯪꯂꯦ꯫ ꯐꯣꯇꯣ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯀꯔꯝ ꯀꯥꯟꯗ ꯅꯝꯕꯅꯣ? ꯀꯅꯥꯅꯣ ꯃꯤꯁꯤꯡꯁꯦ? ꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯀꯥꯟꯇꯁꯨ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯑꯃ ꯁꯝꯂꯞꯅ ꯂꯤ꯫ ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯟꯗꯛ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯁꯨ ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯣꯏꯔꯦ꯫ ꯃꯥ ꯎꯔꯒ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯕꯨꯁꯨ ꯐꯠꯇꯕ ꯃꯤ ꯍꯥꯠꯄ ꯃꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯃꯥ ꯀꯤꯔꯝꯒꯅꯤ꯫ ꯀꯌꯥ ꯇꯥꯡꯁꯤꯅ ꯗꯤꯄ꯭ꯔꯦꯁ ꯆꯠꯄꯒꯤ ꯃꯔꯝ ꯈꯪꯂꯛꯂꯕꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯋꯥꯗꯨ ꯀꯅꯥꯗ ꯍꯥꯏꯗ ꯂꯣꯠꯇꯨꯅ ꯃꯗꯣ ꯋꯥꯈꯜꯒꯤ ꯀꯣꯝꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯂꯦ ꯈꯪꯂꯕꯗ ꯇꯥꯡꯁꯤꯅ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯃꯇꯨꯡ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨ ꯃꯗꯨ ꯈꯜꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯔꯥꯜ ꯐꯥꯎꯖꯔꯛꯏ꯫ ꯃꯥꯅ ꯍꯧꯖꯤꯛ ꯇꯛꯂꯤꯕ ꯑꯁꯤꯒꯨꯝ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒꯗꯤ ꯑꯀꯤꯕꯗꯨ ꯇꯥꯝꯊꯣꯛꯂꯒ ꯋꯥꯈꯜꯗꯨ ꯈꯔ ꯁꯥꯐꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯊꯦꯡꯗ꯭ꯔꯤ꯫ ꯊꯧꯗꯣꯛꯇꯨ ꯉꯁꯤꯁꯨ ꯇꯥꯡꯁꯤꯒꯤ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯂꯩꯔꯤ ꯈꯪꯕꯅ ꯀꯣꯛꯍꯟꯅꯤꯡꯂꯛꯂꯦ꯫ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯥ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯃꯒ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯋꯥꯈꯜꯗ ꯂꯥꯛꯁꯤꯜꯂꯕꯁꯨ ꯊꯃꯣꯏ ꯃꯥꯗꯤ ꯏꯪꯊꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯌꯥꯆꯪꯂꯦ꯫ ꯀꯥꯟꯇꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯕꯗ ꯍꯥꯏꯔꯤ꯫ ꯃꯥꯅ ꯁꯥꯏꯀ꯭ꯔꯦꯇꯤꯁ ꯑꯣꯏꯕ ꯇꯣꯛꯂꯒꯦ ꯈꯟꯈꯤꯕꯒꯤ ꯃꯔꯝꯁꯨ ꯏꯇꯥꯄꯨꯌꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯗꯨꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯥꯒ ꯇꯧꯃꯤꯟꯅꯔꯝꯕ ꯊꯕꯛꯇꯨ ꯁꯨꯝ ꯇꯧꯕ ꯉꯝꯂꯛꯇꯦ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗꯨꯅ ꯈꯖꯤꯛ ꯁꯥꯐꯔꯛꯄꯗ ꯆꯍꯤ 3-4 ꯄꯨꯝꯅꯃꯛꯇꯒꯤ ꯕ꯭ꯔꯦꯛ ꯂꯧꯔꯨꯔꯒ ꯅꯥꯏꯇꯤꯡꯒꯜꯒꯤꯗ ꯀꯦꯁꯕꯦꯟꯗ ꯌꯨꯝ ꯁꯥꯔꯒ ꯁꯦꯇꯜ ꯇꯧꯔꯒ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯀꯤꯌꯔ ꯍꯣꯁꯄꯤꯇꯥꯜꯗ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕꯗꯨꯗ ꯍꯥꯏꯔꯒ ꯑꯩꯁꯨ ꯗꯦꯟꯇꯤꯁ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯈꯔꯗꯤ ꯈꯪꯕꯅ ꯗꯦꯟꯇꯤꯁ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯄꯥꯎꯗꯨ ꯇꯝꯖꯩ꯫ ꯃꯨꯛꯇꯥꯔꯩꯒꯤ ꯑꯔꯣꯟꯕ ꯃꯤꯍꯥꯠꯄꯗꯨ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯃꯔꯥꯜꯗꯨꯒꯤꯗꯤ ꯃꯁꯥꯅ ꯌꯥꯖꯕꯅ ꯂꯣꯀꯞꯇ ꯂꯩ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡ ꯉꯁꯤꯒꯤ ꯋꯥꯗꯨꯗꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯌꯥꯕ ꯈꯔ ꯈꯟꯅꯔꯒ ꯍꯜꯂꯛꯄꯗꯨ ꯄꯨꯡ 11 ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯌꯥ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯗꯦ꯫ ꯇꯥꯡꯁꯤꯕꯨ ꯎꯅꯤꯡꯃꯟꯕꯅ ꯂꯩꯇꯥꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯂꯝꯖꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯇꯧꯔꯕꯅꯣ? ꯅꯨꯄꯤ ꯃꯥꯁꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯕꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯛꯅ ꯋꯥꯔꯤ ꯇꯧꯕ ꯌꯥꯒꯗꯧꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜꯗ ꯋꯥꯔꯒ ꯀꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨ ꯀꯥꯟꯇꯅ ꯂꯤꯔꯛꯄ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯥꯏꯔꯒ ꯑꯀꯤꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯊꯧꯖꯪꯕꯅ ꯐꯩꯖꯩ ꯆꯠꯁꯤꯜꯂꯛꯇꯅ ꯁꯂꯥꯛ ꯁꯥꯒꯗꯧꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯕꯦꯗꯔꯨꯝ ꯂꯣꯝꯗꯒꯤ ꯈꯣꯡꯂꯛꯂꯤꯕ ꯔꯤꯡꯇꯣꯟꯗꯨ ꯁꯦꯀꯦꯟ 2 ꯈꯤꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯪꯕ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯀꯗꯣꯝꯗꯩꯅꯣ ꯔꯤꯡꯇꯣꯟ ꯑꯃ ꯇꯥꯈꯤꯒꯨꯝ ꯇꯧꯏꯁꯤꯕꯣ? ꯀꯌꯥ ꯁꯧꯔꯥꯡꯅꯅ ꯌꯥꯔꯦ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯆꯠꯂꯣ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯊꯧꯖꯪꯕ ꯍꯦꯛꯇ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯗꯨ ꯆꯦꯜꯂꯛꯑꯕꯣ? ꯔꯨꯝꯁꯤꯗꯒ ꯂꯣꯠꯂꯤꯕ꯭ꯔꯣ ꯀꯩꯅꯣ? ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ? ꯀꯌꯥ ꯃꯃꯤꯠꯇꯨ ꯑꯅꯤꯔꯛ ꯀꯨꯞꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯊꯧꯖꯪꯕꯗ ꯌꯦꯡꯂꯤ꯫ ꯊꯧꯖꯪꯕꯁꯨ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯝꯅꯗꯨꯅ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯔꯛꯇꯦꯃꯤ꯫ ꯑꯩꯅ ꯉꯁꯤ ꯈꯛ ꯇꯨꯝꯒꯦ ꯍꯥꯏꯕꯁꯤꯗ, ꯑꯗꯨꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯇꯨꯝꯗꯧꯕ꯫ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯊꯣꯡꯕꯨ ꯂꯣꯟꯕꯨ ꯀꯣꯏꯇꯥꯟꯕꯨ ꯇꯥꯜꯂꯦꯃꯤ꯫ ꯍꯟꯗꯣꯛꯁꯦ, ꯅꯦꯅꯥ ꯇꯥꯟꯅꯕꯗ ꯇꯨꯝꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯀꯌꯥꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ
ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯀꯌꯥꯒꯤ ꯀꯣꯠ ꯑꯆꯧꯕꯗꯨ ꯇꯥꯞ ꯄꯥꯏ ꯐꯩꯖꯨꯞ ꯁꯨꯞꯂꯒ ꯀꯣꯠ ꯑꯗꯨꯗ ꯍꯤꯞꯊꯈꯤ ꯃꯆꯤꯟꯗꯁꯨ ꯉꯥꯡꯂꯝꯃꯤ ꯌꯦꯜꯂꯛꯀꯅꯨꯀꯣ ꯍꯦꯛ ꯌꯦꯜꯂꯛꯄꯗ ꯃꯩ ꯊꯥꯗꯣꯛꯑꯃ ꯆꯠꯈꯤꯗꯧꯅꯤ ꯈꯪꯉꯨꯅ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯀꯌꯥ ꯑꯇꯣꯞꯄ ꯀꯣꯆ ꯑꯗꯨꯗ ꯆꯪꯁꯤꯟ ꯐꯝꯊꯩ ꯑꯗꯨꯒ ꯇꯨꯝꯃꯨ ꯌꯥꯝ ꯊꯨꯅ ꯍꯦꯛ ꯇꯨꯝꯗꯕꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯣ ꯇꯨꯝꯗ꯭ꯔꯁꯨ ꯇꯨꯝꯃꯤ ꯋꯥꯕꯅ ꯁꯤꯔꯀꯥꯟꯁꯤꯗ ꯅꯪ ꯀꯣꯟꯁꯤꯟꯅꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯍꯀꯥꯝ ꯂꯥꯎꯅ ꯆꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯏꯗꯨ ꯀꯣꯆꯀꯤ ꯉꯥꯊꯐꯝ ꯑꯗꯣꯝꯗ ꯂꯩꯁꯤꯟꯈꯤ ꯀꯌꯥ ꯊꯧꯖꯪꯕꯕꯨ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯌꯦꯡꯂꯝ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯜꯂꯛꯂꯗꯨꯅ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯐꯣꯟꯗꯨ ꯁꯠ ꯂꯧꯔꯒ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ ꯃꯃꯥꯔꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯇꯥꯡꯁꯤ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯔꯒ ꯍꯜꯂꯛꯇꯦ ꯀꯌꯥꯁꯨ ꯈꯪꯉꯤ ꯇꯥꯡꯁꯤ ꯁꯥꯎꯔꯝꯂꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯃꯥꯁꯨ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯧꯖꯪꯕꯅ ꯍꯦꯛ ꯐꯔꯛ ꯇꯥꯔꯛꯄꯗ ꯋꯥꯗꯨ ꯂꯣꯏꯅ ꯀꯥꯏꯅꯒꯗꯧꯔꯦ ꯅꯪ ꯁꯥꯎꯒꯅꯨ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯀꯗꯣꯝꯗ ꯐꯥꯎꯖꯤꯜꯂꯛꯇꯅ ꯑꯗꯣ ꯃꯥ ꯇꯨꯝꯈꯤꯗꯧꯔꯦ ꯃꯥ ꯇꯨꯝꯈꯤꯕꯒ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯤꯜꯂꯒꯦ ꯅꯪꯅ ꯁꯥꯅꯤꯡꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯌꯦꯡ ꯑꯩ ꯗ꯭ꯌꯨꯇꯤ ꯉꯟꯇ ꯍꯜꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯆꯥꯔꯁꯦ ꯌꯥꯏꯀꯣ ꯃꯦꯁꯦꯖꯇꯨ ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯃꯃꯥꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯅꯪꯕꯣ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕ꯭ꯔꯣ ꯄꯥꯈꯠꯂꯝꯃꯅꯤ ꯇꯧꯏꯗꯣ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯆꯪꯉꯝꯃꯣꯏꯗꯧꯅꯤ ꯁꯣꯝꯗ ꯅꯨꯄꯤꯗꯨ ꯃꯃꯥꯅ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯃꯟꯕꯅ ꯀꯞꯄꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨ ꯈꯪꯖꯕꯅ ꯅꯨꯄꯥꯗꯨꯗ ꯇꯥꯏꯅꯕꯁꯨ ꯉꯝꯗꯦ ꯃꯇꯣꯝꯇ ꯑꯉꯥꯎꯕꯤ ꯋꯥꯈꯜ ꯈꯟꯊꯗꯕꯤ ꯍꯥꯏꯅ ꯆꯩꯔꯒ ꯈꯥꯡꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯥꯜ ꯊꯝꯆꯤꯟꯖꯔꯕꯗꯨꯗꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅ ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯃ ꯇꯞꯂꯞ ꯊꯥꯏ ꯀꯌꯥꯝ ꯀꯨꯏꯔꯒ ꯇꯨꯝꯗꯣꯏꯅꯣ ꯅꯣꯏꯅ ꯃꯥꯟꯅꯕꯗꯨꯕꯣ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯂꯥꯛꯏ ꯊꯛꯈꯤꯕ ꯉꯥꯛ ꯀꯨꯏꯔꯦ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯇꯨꯝꯈ꯭ꯔꯅꯤꯗ ꯑꯗꯣ ꯅꯪ ꯃꯃꯥꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯐꯣꯟ ꯄꯥꯏꯈꯠꯇꯦ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯦꯂꯩ ꯂꯥꯡꯉꯨꯕꯒꯤ ꯈꯣꯟꯊꯤꯅ ꯄꯔꯦꯡ ꯂꯦꯡꯉꯅꯤ ꯈꯪꯖꯔꯦ ꯅꯇꯣꯝꯇ ꯂꯥꯡꯕ ꯃꯦꯂꯩ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯎꯅ ꯂꯥꯡꯕꯅꯤ ꯈꯣꯟꯊꯤꯗꯨ ꯆꯥꯔꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯎꯇꯦ ꯊꯨꯝꯗꯦ ꯌꯥꯏ ꯀꯩꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯣꯏ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯑꯩꯅ ꯁꯣꯏꯕꯅꯤ ꯉꯁꯤꯒꯤꯗꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯇꯥꯡꯁꯤ ꯃꯊꯥ ꯃꯔꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯦ ꯃꯤꯅꯠ 15ꯃꯨꯛ ꯂꯩꯔꯒ ꯀꯌꯥ ꯊꯧꯖꯪꯕꯕꯨ ꯇꯞꯂꯞ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯀꯌꯥ ꯇꯥꯡꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯒ ꯊꯣꯛꯂꯛꯍꯜꯂꯤ ꯆꯦꯛꯃꯨꯛ ꯂꯥꯎꯗ ꯑꯅꯤꯗꯨ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯂꯛꯏ ꯉꯁꯤꯒꯤ ꯀꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯆꯤꯡ ꯆꯤꯡꯅꯕꯅ ꯊꯧꯖꯪꯕ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯅꯔꯒ ꯇꯨꯝꯗꯤ ꯇꯨꯝꯗꯕꯤ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯃ ꯕꯦꯗꯔꯨꯝ ꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯔꯨꯝꯗꯨꯗꯒꯤ ꯀꯌꯥꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯊꯧꯖꯪꯕ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨꯗ ꯌꯦꯡꯂꯒ ꯀꯌꯥꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯗꯨꯅ ꯃꯤꯋꯥ ꯉꯥꯡꯉꯤ ꯑꯣ ꯑꯁꯤꯅꯅꯤꯗꯅ ꯃꯥꯅ ꯃꯇꯣꯝꯗ ꯂꯩꯅꯕ ꯕꯤꯜꯗꯤꯡꯒ ꯈꯜꯂꯤꯁꯦ ꯊꯣꯔꯥꯏ ꯃꯆꯥꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨ ꯑꯁꯣꯝꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯑꯍꯤꯡ ꯂꯩꯃꯤꯟꯅꯒꯦ ꯀꯥꯏꯅ ꯊꯧꯔꯥꯡꯉꯝꯃꯤꯕ ꯍꯔꯦ ꯍꯔꯦ ꯆꯨꯝꯃꯦꯕ ꯍꯥꯏꯅꯕ ꯂꯩꯕꯗꯣ ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯌꯦꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕ ꯃꯁꯤꯡ ꯌꯥꯝꯃꯕꯅꯤ ꯊꯃꯣꯏꯗꯨ ꯃꯤ ꯑꯃꯈꯛꯀꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ ꯇꯩꯁꯤꯗ ꯃꯍꯥꯛ ꯆꯟꯗꯥꯅꯁꯦ ꯏꯃꯥꯟꯅꯕꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦ ꯍꯦꯔꯥ ꯃꯥꯏ ꯔꯨꯝꯗꯒ ꯇꯨꯝꯃꯣꯏꯗꯦ ꯃꯆꯤꯟꯗ ꯁꯥꯎꯅꯤꯡꯅ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯔꯨꯝꯒꯤ ꯊꯣꯡꯒꯗꯨ ꯃꯈꯣꯜ ꯍꯧꯅ ꯂꯣꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯏ